Tabak hapagi athingba leiriba komthokuna tongan ba department singi ahangba phamsing lounana ba cabinet na warep lokre. Johnston maningda temporary market sabadasu ima ibel singi irang lakle. Taranithui suba South Asian Games nat ki thorong kya galoina na Guwahati da loisin kre Manipur ki boxer Maricom amasung Sarita gold medal lore. Mieng tabiri sing taranok sebelum na pau sandro pijrei. Hauzi tabak hapagi athingba leiriba si komthok tuna school education da hangdun leiriba phamsing mensin nana bangasi phamkiba cabinet mifam na warep lokre. Chief Minister na chair loduna numidang athingba pawba satakiba cabinet mifam asigi matangda sarkar gi wangang loisu oriba minister Moirangtham Okendro na pawmi singda school education gi primary oza lising ama sawwa marpuni thoi graduate oza samri taramapal regular da lona ba cabinet na ayaba pire. Non-teaching staff की ओइना office assistant computer operator seni kunmapan grade 4 samatara tret चौकीदार samatara peon ani driver taru lab attendants taramathoi longna basu ayaba pire ad hoc oza amasung singi contract ki oza singsu handiki recruitment asida yawba phangna nabagidama one time relaxation pigini sport department ki hangnu leiba phamsing mensilagini Jennings ki contract nurse nepunipal regular tahanbaga loinana ahanba pham seni kuntraundoi longna basu ayaba pire Jennings da dental college hapada ayaba pibaga loinana cycle kendri manung san leiba lungtimbu SDO video gi thakta ongkhatpada ayaba pire amoromda tha sigi taramapal degi sathaba hogadoriba assembly mifamda lisingni tarataruk ki tentative budget puthokpada su cabinet na ayaba pire haina morangthem okendro na makha takhe Johnston maningda hojik sariba temporary market set asimba phamsade Manipur sarkar hana sagani hakibu mafam asida kaithel sabagi thabak Sathadabu yaning da pongdok to ngasi ima ketel ahungi ketel phambi sing amadi temporary market ta popam phamli nupi sing ngasi irang horkre popam phambi nupi sing na Johnston school maning da sagle ba temporary market set thugai gani haidun lakpa da police na thingki ketel phambi nupi taret khangat laga chief minister unana ba hona hanki ketel phambi nupi mana makhoina pamlu wafam sing phongdorki arrangement tawli na lauriba jaga da sadana sudami Johnston school na sari china government ge karam aron me agenda no ai khoida khangalu order nu thoaga sagadra haiga thangal bazar da sare thangal bazar do wathok oire yadre hauji ga mo adugi matung da spokesperson duna mi lising ama temporary da aduga puna bazar mathak da mi changwa alu gali da changwa hai akano da ha pa khen da changwa hai raga kari gi da makta Johnston bandabano karam government gi aron be agenda no miyang khangan beo madu khangradi changi ba khongjang che hakera tukera dandi pigera democracy right ni chung al halaro hebo pham chine ba achi sa sing mamang da koin hai India na yumbu oiduna Silong amadi Guwahati da pangthokiba taranithui suba South Asian Games ngasi Guwahati da thorong kya galoina loisin khre Tarahundoi suba South Asian Games Nepal na yumbu oiduna lising ni taranipal da pangthoklagani lokthokre Yumbu India na gold medal samatara Nepal silver marfutara bronze kuntra punna medal sahum sumna Nepal phangduna mako oire Sri Lanka na gold medal kunmanga silver homphumanga bronze marfutara Nepal punna medal sama marfutaruk phangduna anisuba Pakistan na gold taranithoi silver kuntra taret bronze yankhai taret punna medal sama sum taruk phangduna ahum subatare ngasi games asigi aroiba numita sanikiba boxing da Manipur gi Sarita amadi Maricom magi weight category da mai paktuna gold medal lokre Maricom na mahaki lamba Sri Lanka ge kanusa Dilrusibu maitiba piduna gold medal lokibani amaromda keji yankhai taretagi hompugi kanglupta Sarita na mahaki lamba Sri Lanka ge Bidusika Prabadibu maitiba piduna gold medal lokibani Devi in the blue corner completely dominant. Look at that flurry of punches. Looking the combination of the Meghalaya, Mr. Mukul Sangma. Nagaland ki Chief Minister Tiar Jeliang na ukrol da pangthokpa luingai ni gi thorom da haikibu wafam adu hairoi da bawani ain gi wangmada thabak tawroi da bani haina Dr. Dhanbir Laisang na phongdorolei Handak ukrol da pangthokiba luingai ni festival da Nagaland ki Chief Minister
TR Jeleng na phongdokhiba wafam adu Manipur Sarkar Joint Committee on Inner Line Permit System amadi Manipur da leiriba tongan ba miui kiana maki wafam adu condemn tobagaloinana mahakna adugumba Manipur thugaina ba wafam ngangloidabani haiba wafam kya leptana phongdonu ragli Teraksida ISTV News na lamdamasigi sangnairaba social scientist Danabir Laisramga unaduna TR Jeleng na haigiba wafam aduna Manipur gi saktamda kari ohilakpa yabage haibadu ngasi miyamda muktang paudamjage Amo TR Jeleng na haigiba wafam si aikoi kamai yengbe maki wafam si Sunil kainone akhoi gi Manipur gi chief minister na Manipur gi cabinet minister jingsina yam lembadagi matam yam sangna react torokhidre ko adubu TR Jeleng gi magi kaino si amai statement se masi tasengna haragadi akhoi gi Nagaland ne Nagaland da lotha dagi form riang ginger ga na my community am leba moisi in comparison with the angami shema yam sathi na to na lega jani even lotha je si ai officer am bol rem dung man de but adudagi sarak na moi eastern Nagajing gi movement toroga hojik se eastern Nagaland tongan ge na hai ne but he didn't think about his community he didn't think about the problem of his state ko mana side he la ga sungang buse in comparison with him akhoi gi Manipur gi leiriba lengak se yam thi phagre maramdi all the communities akhoi gi leiriba naga oro kuki oro leijing sida permanent executive in a secretariat lerise their number is more than the general maite di heleba maki wafam je akhoi kamai yengbe masina Manipur gi integrity da kari ohilakpe masi swaino magi hiram gudi mukti yengba ko akhoi gi na loina helena lobi ai adubu sigum basida se power ye na badaba state ki togadaba subject 66 lady Delhi na togadaba mo date lady ani mang to binaba ya ni phu mari lady ko sida bok Delhi na bawa khoi khuting jin ba ya daba my subject humbu to ne ba sida Nagaland na ka do ngamni adubu praja jing smain to address to bujina maram modena Sunil ain khanbada khoi gi praja jing sida he na oi roi do posi oi gadra gain khalak po dam lei aduna matang chana khoi Manipur government na muk sengdok puse si yam thina maru oi ha di sengdok ta bani handak sengdok pusi mai tawam thu ena khali masimak si na traga di lana logi ba ya ba gi pot le duga yame na communal makhoi ne hen oi gre moi ne hen oi gre in short ka amarom da damo magi handak luingai ni festival ukrul gi ukrul da pangthoki bese masida ukrul gi ichininaw singna kari gi damakta Nagaland gi chief minister bu chief guest hoina saruk yahan khibani han khanbage masi moina moigi se Nagaland gi saruk si pakthok pa moina Nagaland punbagi wakhal si leibagi organization singna masi tawne duga praja mayam na gadi moigi chief minister lagbu de khoi chief minister lagbu phani ga khanma jan ada amo ro hojik yengba yari si de ko aina sum khandaba da se khudamoina Nagaland zu ngaire adagidi Mizoram zu ngaire loina ILP salini ko mai magi state ki phanana ba chaliba ILP mai praja gi nga torisida Manipur gi government na magi praja gi damakta phanana ba logjaba stand da moini yet paise asing bharadi politically yam thina nemba thak amani substandard ni that is really substandard ko masi politics ka yawba khoi gi social worker ga oiba horak padang aiba tha nium daga leiba mi leidra moina ngang do ko ne moi ngang da bse but they are not politically mature at all aigi motako to bom thok ten khali maramdi state amana khut thingin maje masi moina khangje tabagi to bune hai batai mapung oina yengmada handak TR Jeleng gi wafam se aikoi kamai yengbe adu masung ba thabak si matung da mona tawdaba phayena khali kari habininge masi Sunil matung da mona tawdaba phai kaino da moi gi je ta seng state ama lanjal laga smain to buse praja jing duna nomai maton ki budai torma juai ko adu ta seng na nungsibo yam da juai adu matung da suk to da phai na ta di ma legal suit ka tongnar khini se legally yade haba to some extent smaina state ama da laga state ama da communal wa ga haibse TR Jeleng na luingai ni festival da saruk yaduna lamdam asigi laminari ba yellow mi singi marakta singsep thaba yaba wafam phongdok namba si laibak thibani haibasi Manipur Sarkar JC ILPS da natana lamdam asida leiba tongan ba mioi kangluk kyana phongdok narakli marak sida ngasi ISTV News ga akhanana unariba social scientist Danabir Laisram su asigumba thabak thawong asi matungda amuk hana tawroidabani haiba wafam asi miyam puna taminakre ISTV News gi damak paudam jariba Sunil Kumar cameraman Tomba Inau amadi Dake Kangla Imphal
North Eastern Indigenous People's Parliament Tripura Chapter tha sigi tara ne thoidi gi tara manga phawa Tripura gi khumulong da pangthok tuna Tripura singna thengnari issue kya gi matang da khana ne duna India government amadi Tripura gi manik sarkar na Tripura sing matakta sathriba thabak thong sing kanna yaning da ba phongdokre ngasi nungthil Manipur Press Club ta pangthok pa pawgi mifam amada NIPP gi working group ki coordinator ningthokja lansana Tripura singi puariga sagona ba mafam sing phawa anoba puarigi mafam ama oinaba hauzik majority of community singna semdo hore sit hompu leiba assembly da bengalina sada marpho reserve orga sada kun khaktana Tripura singi ori yellow mi oriba boro singi missing sada marputara henbadi masagi lam lejedaba larik laisu haibagi haitabagi khwaidagi wangbaga loinana lairabagi pangkhei makhada leiri asiguma phibam masi Manipur da su oirpa yabagi tangkak yorlabani maramaduna North East People's Parliament na apunbagi platform ama sagatuna awang nongpo state singda lejeriba yellow group singna thengnariba issue sing khangminaba anoba chapter ama Tripura da su mioi 13 na saba working group ama hangdoklamle sahi asigi April tha da su Arunachal Pradesh da mipam pangthoktuna chapter ama su hangdoklagani hari North East Indigenous People's Parliament law riba recommendations se reaffirm tawba aduga hapchan biningbal madugi sik tawba miyam dagi haitare aduga chumnagi kanonate mase akogi elite circle and classified when a top recommendation at Timothy Kulgi level, the village level about the Chatlakanda, Miyangi, Northeast, about Choco consensus, some Lana upon the Javani within 2016. Maruenas Tripuragi Laiba situation, she the Kanabani, second day Dana Hana Kuna NIPP protocol in fundamental rights of the indigenous people on culture and education first, and issue the fundamental rights of the indigenous people on land and resources, water and big dams. The Kanaba Haitare. Aduga Ahum Subadana fundamental rights of the indigenous people on economy and politics. Asigi Kanoshida Aquena Hamjavani. Lamdamasina sahi lising kaya maning makhatamna palakpa matamda matik mayai sen bakulaya mo ina season ramba arambai kun British Museum da leram lehari. Thongju Heizigangda leiba sarangthem manawbi khoren thabagi yumda pangthokpa pawgi mifam amada manawbina lamdamasigi maruiba khulaiyama oiramba arambai Manipurda thiba khangdrabasu mahakna John Porat amadi Suraj Porat ki History and Culture Manipur koba larik amada British Museum da leiri haina thengnabadigi UK da thabak toba Dr. Birozit ki mathengdagi UK da satuna yenglubada arambai kun lerambani matam amada Manipurna khukan pangana palingaida Matik mayai leba arambai gi khongol lirabadi singni tamigi mari hena phagat hanba ngaungani haike amaran time state mo niya limtai kana ako gi history the for kunji tai lai kana right arambai ti ko ga ko history ti ko kani history si lirabadi asi section tai ote ge do sana se nam su leroi unity lerni masoi tar roi amato be sin da powerful state mo dum mani I will see the soil and automatic lakani have Ajaba. Sahi taru khaktangai binupi masama ngarang numidang waram nupa masama na Senapati district ki Sinikonda nupi ubigi ikai kunaba mangan bikre hari. Piklipi nupi masasi aruba pibam da sokpadagi Rims Hospital da pokatuna operation tokre. Maki pibam kudong tiningai oi hari. Todo siga mari lenana rongmailu Puam Assam Manipur amasung Nagaland Deputy Chief Minister da memorandum ama pesinduna senaba mioi ain gi oiba thabak lokhan ba taksin kre nupi masa singarang nubidang wairam pung 3 minute kuntharom taba matam da mang kre haina thineng serakta pung 9 minute kuntharom taba aduwaida thengna kibani government sabchaba thabak lokhatuna aruba fibam da laikan riba nupi masa sigi fibam jingsin biu senariba mioi gi matakta thabak lokhat biu haina lofa sigi president Panti Gonmai na phongdorle behalf the Rongmai Women Organization Assam Manipur Nagaland amadi Bisnupur area da leba RLP punamak na husiksi mabu pusi supat dangi view haina ko sida dharna tor ka lebani MPS Sinaloba Combined Competitive Preliminary Exam lising ni taramanga gi eligibility criteria state cabinet na thubu matamda semdok naba waref loduna nauna notification thokadabani haina kaisa pata JAC for the rectifications of eligibility criteria na wakan mipam satakre JAC convener Longjam Tombina criteria se thubu matamda semdok trabadi miyam galwena na hena kan khongjang sangsalagani hari
examination is not only confined to civil services. Any examination that has been recruited under the aegis of MPSC, let it be agriculture, let it be medical officer, assistant professor, any examination, the high eligibility criteria, yamna stringent no low lower house the pugat piraga. Same tripobody, examination, Tovigan one of JC side, I think candidates ki side, Adama Tamsari. GP Women's College के ओजात्रा नेथोई ट्रांसफर तौन ऑर्डर थोक वे थोंग यानी दबो फोंदोक्तोना कॉलेज असगी महिरुई सिंगना कॉलेज के खोंजंग संगसन ख्रे स्टूडेंट यूनियन के जनरल सेक्रेटरी सुरजलता युमनामना ओजात्रा नेथोई असि ट्रांसफर तौदुना अतोप महुत थारपसु यारोय हानदगी कॉलेज असगी ओजा वाटपगी खुदोंसा द मायक नदुन लैरिबनी था असगी कुन फावि मनुंग ट्रांसफर ऑर्डर कक्त्रबदी महिरुई सिंगना अकन खोंजंग संगसलगनि हरि डीएम कॉलेज ऑफ साइंस की ओजा कुनमंगा ट्रांसफर तौखिबा यानिंगदबा फोंदोक्तुना कॉलेज के महिरुई सिंगनसु वाकत मिफम सेतखि यूनियन की जनरल सेक्रेटरी एल नीलकांतना कॉलेज की ओजा वाटिंगै सिरक्ता ओजा कुनगमंगा ट्रांसफर तौखिबा हाइबसे गवर्नमेंट की मथोंग हुक्तबा थोंगनि हाइखि सिंगाई केंद्र की मनुंगदा PMGSY की मखादा पाइखलिबा थबक सिंग क्वालिटी लेना मतम चाना लोइसिननबा सिंगाई ब्लॉक कांग्रेस कमिटी की प्रेसिडेंट पी सिमोरीना फोंदोखरे मणिपुर प्रेस क्लब पांथोप पाउगी मिफम अमदा सिमोरीना सूरीब थबक सिंग क्वालिटी कंट्रोल तौद्रगा केंद्र की MLA दा माराल सीजन बिगिनो MLA ना प्रोग्राम दा हापलगा डिपार्टमेंट टेंडर तौरब मतुंगदा कॉन्ट्रैक्टर सिंगना थबक सुबनि हाइखि PMGSY की प्रोग्राम सिंगसी पाइरिब वर्क एजेंसी नत्रगा कॉन्ट्रैक्टर टिकातार मखोइना मतम चपचाना क्वालिटी मेंटेन तौरगा थबक सी सुबियु खुंजा सिंगनसु मोइबु कोऑपरेशन पीरे हायरगा थपक्तु मतम चपचाना लोहनसी करिगुंबा कॉन्ट्रैक्टर सिंगना टिकादार सिंगना थपक्तु मतम चपचाना क्वालिटी मेंटेन तौरगा सुदरबा अदुगी ताइदु एखोइगी प्रोग्राम दा हापिरिबा लोकल एमएलए ऑन द ताइसिंगनु अदु माननते कंसर्न कॉन्ट्रैक्टर ननी पैकेज जिरीबाम डिस्ट्रिक्ट डिमांड कमिटी जिरीबामना जिरीबामबु मपुंग फाबा रेवेन्यू डिस्ट्रिक्ट अमा ओहेनगदबनी हाइदुना फेब्रुआरी 10 गे अहिंग नुंगाइदगी फेब्रुआरी 15 गे अहिंग नुंगाइ फावा सतखिबा इकोनॉमिक ब्लॉकेट तौकिबा मतम असि फावबदा गवर्नमेंट डिमांड पी दबगिदगी मतम कक्तबा ब्लॉकेट कौरे हाइना कमिटी की कन्वेनर W दिनेश मैती न फोंदोरले ब्लॉकेट असिना मरम ओइदुना जिरीबामगी लेंगांग पोकपिदा पोट यौबा गारी यांखैरोम लेरी अमरोमदा जिरी कॉलेज बु मपुंग फाबा गवर्नमेंट कॉलेज अमा ओहेलु हाइबदाबिद महिरो लोफ मंगाना ngasiदगी सब डिवीजन असिदा लेबा गवर्नमेंट ऑफिस सिंग थिंगबी खोंजंग संगसिनबा हौख्रे अंड्रो खुमन लेखाइदगी हिजम इराबंता सही 19 रोम सुरबा म्योयमा ममांग सही अक्टोबर 13 उखुल डिस्ट्रिक्ट की कामजोंगदा उ मोरक लोब सटखिबदगी मफम खंगदन लेरे हरि मणिपुर प्रेस क्लब पांथोप पाउगी मिफम अमदा अंड्रो के खुलाकपा CS गांधार मैतेना थौदो असगी मतंगदा पुलिस कंप्लेन अमा तौखिबगा लोइना कामजोंगी मियामदा हंगबदसु इराबंता हिंगली नत्रगा सिरे हाइब खंगमंगमद्रे सिंगदा सटखिबा म्योय अमा मफम खंगदना मांगखिबा असिना सिंगतम अनिगी मरक्ता नुंगसिनदबा थोरकपा याय बरमदुना हिरमसिग मतंगदा मणिपुर गवर्नमेंट अमदी सिविल सोसाइटी ऑर्गेनाइजेशन सिंगना अकनमम येंग संगबियु हाइखि इराबंतगी मयामबा श्यामचंद्रना माकी मनाउ नुपा मांगखिबा सि यामना सिंगननिंगाय ओय माकी मनाउ नुपाना सटखिबा नुमित अक्टोबर 13 कामजोंगी सनराइज होटल दा लेकपदा मफम अदुगी म्योय खरना फुरगा थादोखि हाइबा नागाकुकी वेलफेयर एसोसिएशन के चेयरमैन ना फोंदोप लेखि हारि इम्फाल वेस्ट कमांडोना ZUF की म्योय एमा इम्फाल एयरपोर्ट की डिपार्चर गेट की था सी तरह फारे पुलिस पियारो की चेरोल मना फागलब म्योय की ममिंग गैलांगम कामई से कुंतरेट अपोकपा गाइसोमलुंग कामई तमेंगलोंग डिस्ट्रिक्ट की पुंगसान माई खुलदगिनी अमरोमदा इम्फाल वेस्ट पुलिस कमांडोना नुपी पुलिस यावना कंगलागी नोंचुक थंब गेट सेक तोबदा KCP की एक्टिव मेंबर मा फारे हरि फागलब म्योय की ममिंग चिंगथाम ओंबी रोमाबती सही 35 मपुरेबा राकेश लमदेंग ममांग लेकाइदगिनी हरि हौजी पाउमनक्तन तम ब्रेमतंग लोमनसी Baldev, a premier study circle. After the successful completion of the first 1-month foundation course, admission opens. Foundation course for classes 6, 7, 8 and 9 CBSE. Classes start 1st March 2016. Class timing 10 AM to 2:30 PM. Duration 1 month. Subjects Mathematics, Science, English Grammar, Social Sciences, Mathematics and Hindi.
इरंदम असिगी अहानबो ओइना पुथोकजबा संगाई प्लास्टिक स्टोरेज टैंक सिजनबी यांसिनबा पोटलम यावद्रबा LLDP ina sajaba sangai tank sizinnabi fangbigadaba size singdi 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machu sing phambigani Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal adum karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapal da toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lift staff syrup sijunabiu adum gi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da successful hobana hena fai Amukana Taranokri Legal Services Authority na Tamil Culturals LUCU Society ga khusamnaduna Manipur State Legal Services Authority gi makhada nomuyoiba legal awareness toromama Tamil subdivision gi manungsana leiba tama kholdanga si pangthokre toromasida CGM Tamenglong Aribam Notunisori Tama Village ki chairman Animbo Bamaisu Saruyaki Human Rights Law Network ki Director Rakesh Mehubam Human Rights Law Network ki Assistant Director L Premlata Liang Mais Naga Students Union ki President NK Jobs New Minor Resource Person wina wangaki. Commercial Industry Development Thopal gi miang makhada District Industry Center DIC amadi Integrated Rural Development and Educational Organization Wangbal lani na sinduna nimit tarani sathagadaba Entrepreneurship Training Program ama Wangbal da leiba organization asigi hall da hodokre. Taramadu da DIC Thopal gi General Manager Khangmaidun Veterinary Joint Director Oramba Dr. Rajendra ZDO Oramba T Nimai Dio Oramba ke Kamesor Suryaki Training as the Mui Satuk Henmana Suryari Hangang Kendri Manung Sana Leriba Korengai Bazar de Posang Bom Pop Lambi Sei Tara Hena Sembidre MLA da Wakalabasu Tabidre Hari Lambi Sembidre wa forward Miam Satok Sasin Towi Yarwe Haiduna Nasidagi Lam the Madungi Miam Lambi Tingin Craig Amorom da Korengai Bazar Manakta Sarbatung as Mari Lane sing a quality control to view Hinasu control. Manipur Sarkar na development gi mingda ngahak ki oiba thabak thong kaya satharakpada praja singna pena tabak kaya phawale Impal more lambi pakthok sokthok paga mari lena MU gi man gate ki kha thangbada horiba u pambi kaya yanthat pagi thabak satharakpa sina akoibada leriba mioi kaya na penda wafam kaya phungdon le maphamadu leramba mioi amana phungdorokpada Hauzik u hori mafamasi matamamada yum mamadi dukana singba laiduna mioi lising kya gi punsi hinglamba mafamni adubo sarkar gi sakwa thorangini haiduna takthok khaba matungda ngasi yanthaliba u singasi paisa sangna thaba huduna mapung pharak pada ngairi ngaida yanthat pagi thabak torpasi pende haike sahi taragi matik sida asuk phajagu u si moi lambi pakthok bina ma da smana thuti bi je khoi yam nungai jati lekai yam local gi prajamo ina Sigma moment at the Sarkar Nium Sumdava, Nahaka Ningan Patav Tabasi, Tamushan Yaman, the Penja of Pawi. I see Ugi Kanabakarino have a Kojimatam Mipum could only Kanarabani. Otherwise, the Yantat, but the Miku party, Pungai party. As for the whole of one of the Sahitari Matati and Sangrava Pambium, one of the Sahitari Matati and Sangabuzi, Lambi to Pasopinamada, Smayanta Piba, Sumani Yata to the Kalibugi, Tadan Bill Mafam Savan, Taramaya, the Brass. Amarom the Gasi Jantat Kiba Using a PWD National Highway Division Number 2 na Division Forest Office the Ayab Loduna, Using a Sigi value oina Lupa Lak Amalising Kun Deposit Tormutum that Yantat Kivan Harry. Forest Division na Lambiasi Hack Pak Tok Paloiba, Nona Usarsing Amuk Tagan Harry. Sarkar gi Thoksil Soibana Lamdamasida Nungsi Sanama Purapangam Dabani Haina Tongju Kendri MLA TS Biswas na Fongdokre Manipur University Student Union Sindunangasi Pangthokiba Freshers Meet ki Thoromda MLA na Wafamasi Fongdokibani Thoromasida Student Welfare gi Din Professor Naurem Mohilal Mitei Musugi President Singsubam Manglem Tont Mitei Susugaki
Educational Multimedia Research Center MU na sinduna film making da visual making gi art haibagi hiram da nomi oiba workshop ama center asidang si pangthokre workshop aduda New Zealand gi Auckland da video journalist motion graphic da apex oina leriba Lawrence Sandam na resource person oina wangaki Manipur University ki Center for Entrepreneurship and Skill Development na sinduna numit mangani setagadaba life skill citizenship peer education haibi hiram da capacity building training ngasi hodokre tormaduda BC Ace Nandikumar Sharma Center asigi director professor CS Ibuhol Mite UGC ISRDC ki director professor Ace Ramanda Susuraki Nagaland ki Chief Minister na ukhul da pangthokiba luingai ni kumai gi thoramda phongdok amba wafam nikpona kan yaning da phongdok le magna phongdok leba wafam aduna mak CM oibada matik sadaba communal oiba Chief Minister amani hain lawi maki matakta government na ain gi action athu matamda lokat kadabani hari Dr. Kisan amasung mahaki staff ani Aribam Razen amasung Yumnam Token gi tarelak suba laikirba ningsing thoram sera kota leiba mapari ningsing kol da pangthok na basem sare ningsing kol luf ki secretary Kapurna thoramasida mipung khurimakna saruk yaduna Manipur gi apun bagi saktom gi damakta thawai thakiba thona phaba makhoi ohombu ningsing duna leba ki oiba aset PRF lominar si hari miwi bana hingba matamda akan basu aswon basu asing basu apang basu sel changi adubu mioi wigi thamoi landaraga mioi wigi human value bu mangal lakanda paisa tan badi madu aran mane na khoina lojai lojana asigumba wakhalon sigi mayokta ngasi lamdam sigi pulsa khudimanga leminna ba mathau tare haina aina thamjari lojana lamdam sida laibiri ba purupsa khudimakta aina wakhamtang thamjari madudi lagliba February gi tang 13 English ngani ga subna 13 Laikidaba mapari ahungi asigumba ningsing kumol asida lamdam asigi furup sa kudimangna lakpiu hayuna miyang mapamda nolukna wafam simatang thamjari Jiriba Municipal Council mathung ninthina togdabadagi subdivision asigi mafam kayada amoda kai kyana pik thal hari jirigi pikraba 0 km gi area asigi mafam kayada amoda kai kya lokthok tana leibadagi lainatina kya sandropa yabagi akiba leire lambi chapa mioi singna machine khumlaga satnare hariba amot akai na thalaba mafam sing asi Jiriba Municipal Council gi office building mataktagi liaplaga yengbara loina ma uba ngambani hari dukan phamliba mioi singna su magi amot akai sing adu langthokningba mafam da langthoktuna thamle Swachh Bharat Mission gi makhada council asina achoba senpham kaya thadaduna thabak paikhalbasu madugi kanaba phangdre lunana lehanaba Jiriba Municipal Council na thabak paikhalani haina praja amana phongdorle Kaisampat thoksom lekai dagi thangjam ongbi sakitombina ISTV news ki miam gi kholau people boys da wafam kaya thamlakle Aikhoi gi lakai asi nong het tabaga ising thumi aduga toti ising phangdabana sahi ohum sure maramaduna mari lainaba authority na yengsanbiu amaromda amu Manipur da ILP sanabasi akhoi yamna pamjare yaragadi athuba matamda sana hanbiu maramdi Manipur da trail laklabadi mitot miansa mayam ama sanglaglagani mahiron-dagi leijaraglaba Aikhoigi leifam leiraroi aduga loinana huran chinthi taku takati changni phiniba laina tina mayam ama pusala agani maramaduna athuba matamda ILP sana hanbiu Manipur da assembly na passed ILP gi bilong khak pass tawkibado chatpa yaroi tribal gi hak soi haidana hairiba kangbu adubu court ta kokhatlaga Judge amana bichar tohlaga Manipur da sanagadoriba ILP gi bill ahumasi tribal gi hak soi natraga sokte maitai na mukhoibu namdhai natraga namdhate haibadu bichar tohonba yagadra yaragadi amungta bichar tohonbiu mari leinaba authority da haijari amaromda mu prepaid ase akoi paisa yauna mai toina mutli yarabadi MSPDCL na mulan bigano
Sanjit amasung Rabina sikibagi wathok ta senariba mioina makut chalaba matungda hatpani haina phongdokkiba leirabana miada sigi mayokta Maoist Communist Party na February kumathogi ayuk pung manga dagi nungthil pung manga phawa pung taranithogi general strike laukthokre lofasigi Secretary Publicity and Propaganda Nonglen Mite gi serolamana general strike asida Manipur miyam hupna sogat piu lekai khudingda lambi thingduna miatba mioi serak piu haiba kholaw loinana I hog sangsin biu General Strike sogat pasingna lining laisol gi thorom singa madi pongmi singna matho pangthok na pasatpada edapan pibigano hari Arunachal Pradesh ki Itnagarda hayengdagi February kun phawa pangthokadurba North East Film Festival da Manipur gi oina PK Films na puthokpa MK Binodinina iba makhon mani mong sabana direction piba nangna kappa paksade haiba film asi saru yarunaba film asi gi producer Thoyangba Thongamba ngasi Imphal thadokra hari Scientific oibam ongda mithun loibagi matangda training program amaga loinana mithun mela ama Krishi Bigyan Kendra Hanbungda Additional Chief Secretary Sambuna hudokre Toromasida ICAR and RCG Director Dr. Avijit Mitra District Youth Coordinator and YK Kangpokpi S Gaurkesor KVK Senapati President Haukolet Kibgensu Sarwaki Training asida district asigi tongan mafam singgi lakpa lomi sama yang kai rom na saru yaki sambuna pamlo ubna global warming gi khwaidigi maru oiba maram amani lomi singda hingnana bagi lambi ama han pi dringai da masi khudak ta thingba ngamloi mithun loibana forest po ngak senduna thambaga loinana lomi singi hingna bagi atopa lambi ama oiba ngamgani haike Laisramongbi Sandni sei hompu mangarom suraba khurai singam lerak Tangzam Lekai digi nupi ama ngasi pung mapal minute kuntrarom taba matamda mayum dagi thokiba dagi mapum khangdana mangkre nupi si fit manga insi hum wangi kusu ngawi masapai sinban ge yelum thangba nakalda samru mathungi mangna thokiba matamda higok masugi phanik ama setki angang masugi phi ama enki kanagumbana ma ku thengna birabdi phone number 9774112129 natraga police station da pau pibiu hari Nirmalaba Samadi Little Flower School ki class 1 gi admission tobada naronda mahiroi kya ming sansiliba si miam khangna lokthok kadabani haina All Manipur Muslim Girls Student Union na pawgi mi pangthok bagaloina athuba matamda miam da khangandrabadi union na sina lokthok lagani haina President Ruksar Chaudhary na phongdrole matungda lauriba moina backdoor da loksaliba angangsingja masi ikoina masak maming si press media ki kuthangda puthorak tringai da moina athuba matamda laibak miang khangna sengdorak kadaba school authority na school ani si authority na then madura sengdorak taba taragadi khalaudriba angang sing lottery da khalaudaba angang sing gi guardian singa amak sugana akan mamiyang school ani si gi masakta thamma ba matungda mathau tarabadi hallaga lottery tawgadam ni sini Lilong Bazaar grocery phamba MD Ataur Rahman Koba Mioema Gari Labor Yonbaga Mari Lenana Mio Mari Sangnon Prokiba Togdok Tugi Matang the same Kiba J Sina Hayang Hona Infal More Lambi Tingzin Bagi Kongjang Sangsen Gani Torbadu Mars Kitang Taramanga Hawa Handok Le Haina J Sigi Chairman Zakir Husseina Manipur Press Club the Pangto Paugi Mipam Amada Pongdokre Mount Abdul Nasirna Deputy Chief Minister Home Pabi Baga my official brother Warisha Nabakanda, Haiba, Yakuzo Riba, Somorjit, Aduga, Police Department of Tabak Riba, KS Ice Kamba, Aduga Topa, Muslim Sani, Abdul Hamid, Aduga, Tahir Ali Haiba Makoi Marisi, Papa the Matam Kitang Sanga the Webana, Machine Matam Kitang Lojage, the Nakoi Jessican Hare. Hozimakatana, a Sigi San Wipo, Lubisi. Kolkata February Taratokagi Mars Taruk Forward Satagaduriba Samakun Suba IFA Sil Tournament Match Officials Winanaba and Arun Kumar Amasung and Ibungo All India Football Federation Hafrahari AFC Under 14 Girls Regional Championship Lising Taratruki Siam Sanaraba Under 14 Girls National Preparatories Kiamki Damakta Manipurgi Nupimasa Sanori Mari All India Football Federation Korle Sanori Singh adudi Y Pak P U Pusparani Senu Y Thailand Devi Amasung O Lamwan B Senu ne
Sanori Marina Tha Sigi Taranipal Akupa Marol Gidama Amphagi General Secretary da report Toranaba Kangale. All Manipur Bodybuilding and Fitness Association ki lamjing makhada YBB Gym na sinduna taramatoi suba Mr. Challenge Cup lising ni taratru cash prize open state level bodybuilding contest February kun ga mangada pisum ningom lerak lampak ta pangthok lagani tuan ba weight category mangada pangthok kadurba contest asida yawning ma sanaroi singna akupa marol February taranipal dagi kunithoi phawgi manungda YBB Gym pisum oinam laikai dagi khangba yagani hari Moirang Kampuda Sathariba Ahanba state level as Papu Singa Memorial Men's Oval Football Tournament ki ngasi sanaki ba ahanba match ta GSC Moirang Kampuna KYSC Khuraibo Pansil Taris Sunoda Thoikre Ani suba match ta Moirang Kampu FCB amasung CCGM Kaisam Pat Pansil ani ni sanaduna draw satkre Om suba match ta 6 Daughters Khuraina Pramodini Football Club pu Pansil Mariam da maitiba pikre Jiri the Sathariba Jiri Cup Invitation Football Tournament King Sisanakiba Ahanba semi-final match the Young Physics Union Impal West na SAYC Impal West Pupansel Amasuno that might be na final sangre. Hayang Anisuba semi-final match Oina Glasa Bisnupur Amusung Upsa Impal East Sanargani. Tera Kongsang bi Kangjaibung Grounds Lemram Lerekta Satharikiba District Level for Men S-Side Football Tournament ngasi losin krek. Ngasi sanakiba final da AKSA Kwatana YUC Moirang Oksung Bungbo Pansil ani sunada maitiba piduna winner oikre. Losin bigi thorom da Ngangklawai Jila Parishad member Mutum Birsendra Yumnam Tomba amasung Ningthojam Premjisu Sarugaki. Maiki thongda nungutna yaagina combination jan Makata pasana bagi pau boy ning tujam dagi phangbigani Thagatsari ngasigi sanabagi pauda Tabungkhok football TS Birasandra Singh Football Academy Tabungkhok na sinduna Academy asigi sports complex ta team tarana group ani thokna khaidoktuna tha asigi tang 35 dagi sathariba Tarani Toisuba under 16 state 11 TS Birasandra Singh Football Academy Tournament ki ngasi sanakiba ahanba match ta LFA Team A Tinungaina KLYC Iril Bungbu goal amasinoda maitiba pikre LFA Tinungai gi maipapugi goal atu N Arbin na match ki nifu suba minita sankhibani tournament asigi ani suba match ki sanakibada MTSU Malomna class ha kainobu goal ahum sinoda maitiba pikre MTSU Malungi Mai Papugi Gol Ahumadu Zasna Meski Taranipal Suba Amadi Humfumari Suba Minita Gol Anizan Ki Atopa Gol Aduna Nanina Merski Kunmari Suba Minita Sanduna Mers Asi Mai Pakivani Nasi Sanakiba Mers Asida MTSU Malungi Sanaroi Nani Amadi Klasa Kainogi O Nauksada Center Referina Warning Piki Hayeng Ahanba Mesta TDC FC Mayang Langjing Amadi Tabaspa Timbi Tabungkhoka Sanagani Anisuba Mesta YTGPT Yaripok Top Amadi MSC Malonga Sanagani Kaishamthong Football ISLC Hodam Lerak Amadi Klasa Kaino Ahanba YIC Under 21 for a Men Football Tournament ki semi-final Sankre Youth Integration Club Kaishamthong Maning Longjam Laikai na sinduna tha asigi tang nipal dagi club asigi ground da team tarani thoina group mari thongna khailoktuna sathariba ahanba YIC Under 21 for a men's football tournament ki ngasi sanakiba ahum suba quarter final match da ISLC Hodam Lerakna OFC Singjamai Okram Laikai bu goal ama sinoda maitiba piduna semi final sangkhibani ISLC Hodam Leraki mai papugi goal adu Pritam Jitna match ki nifu suba minita sankhi Tournament asigi Mari Suba Aroiba quarter final match ki sanakibada Klasa Football Club Kainona UE Yumnam Laikai Nambun Mapalbu goal ahum sinoda maithiu piduna semi final sangkhre Klasa Football Academy Kainogi mai papugi goal ahum adu Priyo Batana match ki nifu taruk suba madi nifu tare suba minita goal ani sankhi atopa goal aduna Maleng Mambana match ki kunthar taruk suba minita sanduna match asi mai pakhibani Sathariba tournament asigi Ahanba semi-final tha asigi tang taranipalda Klasa Football Academy Kaino Amadi ISLC Hodam Leraka Sanagani
अनिसुबा सेमीफाइनल था सिगे तांग तरमपलदा युम्बु YIC टीम बी कैसाम थोंग मनिंग लोंगजम लेकाय अमदी NFC सगोलबल मोइरांग लेरक सानगनी इंडियाना युम्बु ओइदुना गुवाहाटी अमदी शिलोंगदा पांगथोखिबा 32 साउथ एशियन गेम्स की नुपीगी फुटबॉल मसानादा मणिपुरदगी NG बला O बेम दांगमई ग्रेस G राधारानी I पारमेश्वरी KSH मार्गरेट TH उमावती O रोशनी E पांथोय अमदी कोच ओइना सरुक याखिबी L रोनीबला सेनु ngasi इम्फालगी एयरपोर्ट थोलखरे मखोइबु ऑल मणिपुर फुटबॉल एसोसिएशन की माइकईदगी हराउ तयाम फोंदोक्तुना इम्फाल की एयरपोर्ट थोलकपदा तरामना ओखरे निंगसिंग बयाई गेम्स असिदा इंडिया नेपाल बु गोल मरी सिनोदा माइथिबु पिदुना नुपीगी फुटबॉल मसानादा चैंपियन ओइखिबनी अमरोमदा ऑल इंडिया फुटबॉल फेडरेशन अमदी ऑल मणिपुर फुटबॉल एसोसिएशन की मियंग मखादा जेलेरिंग स्पोर्टिंग यूनियन सिंधुना था सिगी तांग मरी दगी तरामरी फावबा खुमल लंपांग मेन स्टेडियम दा पांगथोखिबा अहानबा रानी गाइडिंग लिउ ऑल इंडिया इन्विटेशन वुमेन फुटबॉल टूर्नामेंट रनर्स अप ताखिबा मणिपुर टीम की ऑफिशियल अमदी सानरोई सिंह पुनिंग थौगटपगी थौरम ऑल मणिपुर स्पोर्ट्स एसोसिएशन की कॉन्फ्रेंस होंदा पांगथोखरे थौरम सिदा ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी L Ranjit Roy अमदी जॉइंट सेक्रेटरी L Jyoti Moy Roy अमदी अतै मियुसिंगसु सरुक याखि टूर्नामेंट असिदा सरुक याखिबा ऑफिशियल अमदी सानरोई सिंगदा ऑल मणिपुर फुटबॉल एसोसिएशन की माइकैदगी लुपा 2,200 पिदुना पुंगनिंग थौगटखि चार्ली फुटबॉल अखोई क्लब सिंगमई ओइनाम थिंगेन सिंधुना क्लब असिगी ग्राउंड टीम कुनिथोइना ग्रुप 8 थोकना खाइदोक्तुना था सिगी तांग 13 दिगी सथरिबा अहुम सुबा ओइनाम चार्ली मेमोरियल ओपन 5-a-side फुटबॉल टूर्नामेंट की ngasi सानखिबा अहानबा मैचता रियल सगोल बल अमदी बॉय फुटबॉल क्लब वाइखोम लेकाई गोल अमता सनदना ड्रॉ चटखरे मैच असिदा रियल सगोल बल की सानरोई मोर्टेल अमदी बॉय फुटबॉल क्लब वाइखोम लेकाई की पियाबुंगदा सेंटर रेफरीना येलो कार्ड पीखी टूर्नामेंट असिगी अनिसुबा मैच की सानखिबदसु बसाई थांगमैबल अमदी WBSD वाइखोम लेकाई गोल अमता सनदना ड्रॉ चटखरे मैच असिदसु WBSD की सानरोई एन टोम्बा अमदी रोहिता सेंटर रेफरीना येलो कार्ड पीखी सथरिबा टूर्नामेंट असिगी हयेंग अहानबा मैचता थाल्स याई स्कूल अमदी X स्टार फैडिंगागा सानगनी अनिसुबा मैचता MCFC उरिपोक बसस्पति लेकाई अमदी एकाट्रेन कोंगपालगा सानगनी थबक हापगे थिंबा लेरिबा कोमथोक्तुना तोंगान तोंगानबा डिपार्टमेंट सिंग आहांगबा फमसिंग लौननबा कैबिनेट ना वारेप लौखरे जोनोस्टोन मनिंग द टेम्पररी मार्केट साबदसु इमाइबेल सिंगे इरांग लाक्ले तरानथुई सुबा साउथ एशियन गेम्स नाट की थोरम क्या गलोइना गुवाहाटी द लुसिनख्रे मणिपुर की बॉक्सर मेरीकोम अमसुंग सरिता गोल्ड मेडल लौरे असिगिरी ISTV पिजो पाउ मतंग स्लो जेरे बेंग ताब्रु सिंबो अरोय बुना खुनब्रे